Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Lenga ki aron athok ngak na chanaba mari lenaba officer singda JAD na Jackson warol B-Crane. MHA na kukigi luchingba singa ahumlak suba oina wari sanakhre. Indo Myanmar Borderda rival Chin resistance group Singgi Marakta Akanba Maongda Khut Thoknakhre. Lenga ki aron athop ngak na chanaba mari lenaba officer singda JAD na Jackson warol B-Crane. Lenga ki maru oiba official documents sing section na thambagi loan na aron athop sing ngak na chanaba Manipur lenga na mari lenaba singda Akanba Jackson warol B-Crane. Manipur lenga ki General Administration Department JAD na thokiba chirol amagi matung inna hauzik thabak toriba amasung thabak tagi pothakhraba miyoi kharana lenga ki aron athop sing lebak miyam da khangan bagi thawong thengnare. Hairiba thawong sing asi Central Civil Services Conduct Rules na 1968 ki Rule number 8 amasung 11 ka loina na Official Secret Act 1923 ki Section 5 na yadaba thawong ni. Hana dagi chanaduna lakliba legal provisions sing asigi wangmada kanagumana thabak toramba thenarabadi logi oiba matik chaba action lokhakani. Lenga ki employee chenaram lagana chenariba rules singi makhada mathau taba disciplinary action lokhakani haina JAD gi cherol asina mayek sengna pali. JAD gi cherol asida public sector undertaking autonomous bodies sing board society agency commission government aided company amachung University sing yauna lenga ki loishang pumna makta thabak toriba employees sing na karigumba phibam amatada classified documents sing paishinduna thamba natraga sizinaba yaroi haba akanba wafam su lenga ki cherol asida palli. MHA na kukigi luchingba singa ahumlak suba oina wari sanakhre. Ministry of Home Affairs MHA gi officers singna kuki insurgent group singa wari sanakhre. Ahumlak suba oina nakal anina wari sanakibada suspension of operations su agreement ki ground rules sing semdokpagi matangda makhatana khanaki haina Tribune da phonglapa report amana haidi. Hauzik June mapan amasung June taratarukta nakal anina wari sanaki bagaloina na Manipur gi highway singda miyambu aki akhang leitana chathok chasin yahanaba amasung logi wangmada pairiba khulai sing surrender tawagi matangda kupna khanaki. Ing kumja lisangani kolhomdoi gi me ahumdagi hauna Manipura kanglup ani gi marakta hana sunabagi thodok thorakraba matungda nakal ani gi marakta yasinaba puraktuna ing tappa phibam amal lehenabagi pandamda MHA na maitegi CSO sing amasung kuki gi luchingba singa wari sanabagi thorang lokhatuna lakhi. Maitegi CSO singna Manipur gi mafam pumna makta miyamna aki akhang leitana chathok chasin tawbada yahangadabani haiba wafam yauna tonga ba demand kaya pukhaki. Kuki luchingba singi maikaidagina legislature leiba union territory ama semgadabani haiba wafam taksinduna lakhi. Wari sanabada yaukhiba kuki luchingba amana Tribune da phongdokhibagi matung inna June 8 gi matung tarakpada center ga wari sanabada singthaningai oiba Maongda khumang chawsin bangamlei. Athuba matamda kuki singna taliba demand fanglagani haibagi thajaba leire hadi. Ing kumja lisingani nipandagi hauna center da pistok todona lagliba kuki militant group Singgi designated camp ayamba maitai singna namna khundaba mafamga naknaba leiba maramna sugi camp sing hongdok henkibagi apamba maikai kayadagi phongdorak palaikhi. Ministry of Home Affairs na su agreement ki ground rules review tawbaga lunana tha asigi manungda maitai amasung kuki luchingba singa makhatana wari sanabagi thorang lokhalakpa yai haina thajanari. Indo Myanmar Borderda rival Chin resistance group Singgi Marakta Akanba Maongda Khut Thoknakhre. Haukiba July anida Indo Myanmar Borderda leriba Myanmar gi Falam township da military junta gi mathakta lal horiba Chin National Defense Force CNDF amasung Chin Defense Force CDF anigi marakta akanba Khut Thoknakhre. Masina maram oiraga Indo Myanmar border gi porous area singda chauna tangdu leita daba phibam ama mayokna baga loinana mafam adugi refugee kaya ama Myanmar da nongna lanjena rakle hari. Pau asina makhatana haribadi CNDF na unauthorized oiba Maongda Myanmar Kwathali village da checkpoint ama hangdokthuna mafam adu control tawnaba honarakibani. Thodok adudagi CDF amasung CNDF ki mayokta chauna unkhatnabaga loinana CNDF ki maikhedagi CDF ki stronghold oriba Satawam amasung
Chuisirada drone attack chathadna Akanba Maongda landaki. Chin resistance group anigi Marakta Khut Thoknariba mafam asi China gi Misilia Singgi yamna maru oiba amadi Khutlaina chingba sing Maraibak-tagi pusilaknabagi yamna maru oidiba mafam amani. Mapan lamdagi Khuchu khulai kaya asi Myanmar gi Luang Talai district asi fauraga laklaga Myanmar gi rival group sing asida yawgadabani. Adubo hariba mafam asi CNDF na control tawnabo honarappadagi nakal animaki marakta chawna Khut Thoknabagi thodo adu thokibani. Nauna Khut Thoknarakpa asina maram oiraga Myanmar gi refugee chaniga nifumanga Zokhawa tha border checkpost asi fauraga Myanmar da chensilakre. Marak asida Nagaland gi Konyak Union na Assam gi separatist group ama oiriba Ulfa Aida Khudaktagi Myanmar da lonariba Mon district ta makhogi activity sing khudimak lemnaba Akanba warning tawkhre. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Mahiloisang singda lalhoba amadi khutlai paiba singna puba thamang amloidaba selgi demand tawbiganu haina phongdorakli. Haukiba in kumja lisingani nipandagi hoduna desamna tongan ching amadi tampaki civil society organization sing student organization parent and guardian body amasung tongan teachers and educationalist singi association singa khusam naduna education sector asi free zone ama ohensi education sector asida ayat apan pibi ganu haina changsilakba khungjangi sharuk ama oina ngasi chahi khudingi July mangabo disturbance free educational zone demand day haiba thoram pangthotuna lakpagum ngasisu mahairoi oja sing amadi yamlaba miyamna saruk yaduna khongchet amagalona thawala pangthokre. Ngasigi tarani pansuba disturbance free educational zone demand day lisingani kunmanga ki thoram aduda Kakching district amadi Thobal district ki school kaya gi yamlaba mahairoi oja kaya amadi miyamna saruk yaduna chatkiba rally adu KM Blooming School gi founder KH Manager Manganga Thobal district hospital gi gate mayadagi lamthaki. Miyamna education zone free ohensi haina thaba play card yauna tongan ba play card sing paiduna kholau kaya lauduna chalaba matung Thobal college ta lamthungpham oiki. Private School Development Council Thobal District ki President Zotin Salamna Mahiloisang sing amadi educational institutions sing da puba thamba ngamloidaba sel amadi pochai gi demand lalhoba amadi khulai paiba sing na tawbiganu education da government na politics tawbiganu education ga mari lenaba sing da corruption na chingba tawbiganu haiki. Former CM na Ningthozam Ajit pu pukning thogatuna taram okre. Union Public Service Commission UPSC na competitive process amagi makhada Ministry of Labor and Employment Directorate General of Employment ki Deputy Directorate General of Employment ki Deputy Director tarani thoi khalakpada yawraklaba Manipur ki Ningthozam Ajit Singh bu former Chief Minister N Viren Singh na achamba khudo pot piduna pukning thogakre. Luang Samunda leba former CM gi residence pangthokiba thoram aduda lebak asigi damak hogalak leba mirolgi yafanaba thabak thoramda hanbal letana mayamgi seba tawnaba pawtak pikhi panba yai mahak Thobal district ki khangabok khulak pamamang laikadagi Ningthozam Lal Babu amadi N Vanu Devi gi machanupani mahak hozik Ministry of Donor Silong the Research Officer Planning oina thabak puri bani hari. Plastic cow season the bagi hainabi asi thadolaga eco-friendly oiba cows oina seasonarasi haina phongdorakli. Eco Network Manipur amadi Eco Ningtho Village Level Federation na punna khusam naraga ingel paper and print private limited na mating panglaga numit nini ki oiba paper bag sabagi training program ama hairok part 2 leisram lekai de leiba primary school da hodokre. Ngasigi paper bag sabagi training program hodopaga mari lenana Eco Network Manipur gi president Sinthangamba leisram na haikibada aikoina BLF Singapore laga paper bag sabagi training chathariba asi Manipur Pollution Control Board Directorate of Environment and Climate Change amadi Mahut Development na pulaga plastic pollution hanthahanaba luba nanba lamdam ama ohenaba makha kaya gi thabak thoram kaya pakhalaliba asi mateng pangjaba oina hairoki leiriba VLF Singa Eco Network Manipur ka pulaga plastic ki khau sizinadana eco friendly oiba product singi khau sizinaraga plastic pollution hanthahanbada mateng pangnaba BLF ki thomi kuntra na chaba team amana pangthopani hari training asina BLF singi samilon da su mateng pangzaba luba nanba lamdam ama ohenbata environment kanbadasu mateng pangwalone na plastic pollution hanthahanbada su mateng pangwani
Plastic asi ekhoi na ka hena sizinabadagi pollution oiraktuna problem lakpani masigi mahutta environment ta akaiba piridaba fi amadi chegi khauna chingbasing asina environment kanbada mating oihallaga ekhoi khudimana habit ama oina plastic khaw sizinaba asi mahut senaba polam sing sizinaraga tamna tamna hongdominasi haina phongdokhi Chuchampur ge IDP sing na tan ki ba demand taruki manungda ahum thabak ta onthorapadigi khongjang suspend tawkhre Hauki ba chahi lisingani kolhomdagi me ahumdagi thoklakhiba kanglok ki irang asina maram oiraga Chuchampur gi lanjalaktuna tongan ba relief camp ta leriba singna Manipur gi governor amasung chief secretary da tongan ba demand taruk yawba Memorandum ama pisinduna madubu thabakta onthoknaba taksinkiba adugi manungda ahanbagi oina demand ahum thabakta onthorokpadagi Chuchampur ge IDP singna July ahumdagi changsilakiba sirin protest ki khongjang adu matam kharagi oina suspend tawkhre Adumakpu wadhoriba demand ahum adu tha asigi manungda thabakta onthoroktrabadi Chuchampur gi lanjalakiba apunba body ama oiriba Chuchampur Maite United Committee na landam asigi CSO sing amasung miyam galunena makhataba khongjang kaya changsilagani hari Hiramasiga mari lenana ngasi press club ta pangthokiba pawgi mifam amada committee asigi ko convener Nawaning Thozamna haikibada committee asina sarkar da tankiba demand taruki manungda ahum thabakta onthorokpadagi khongjang suspend tawkhibani demand sing adugi manungda kangluki irang asina lanjena duna relief camp ta leribasing tangkak ahumda haibadi July October amasung December da IDP sing mayumda hanjal hanbagi thabak pumlo losilagani ani suba demand oina Chuchampur gi lanjalakhiba sing housing makhoi gi hanagi jaga singda hongjinba yaroidabanina temporary settlement oina fabricated housing da lehelagani amasung Chuchampur gi lanjalakhiba miyoishingi oina Bishnupur DC officer documentation office hanglagani haina thazaba pirakhrei aduma pu lemhoriba demand ahum asisu tha asigi manungda puthokna ba taksili committee asina IDP singi mahosagi phibamda khunda laita hanbaga loi mari lenana sahi asigi March 19 da hanba oina Manipur gi governor amasung chief secretary da point mari yawba demand memorandum ama pisinduna thabak to onthokna ba taksingki madugi matung tarakpada April 19 da point ani yawba memorandum amagasu governor amasung chief secretary da pisingki loinana governor amasung chief secretary masamak unaduna demand sing adu thabak to onthokna ba taksingki adubo hariba demand sing adu thabak to onthoroktabadagi mamang tha June 16 ta Manipur governor da reminder thaduna numit mangani gi manungda demand sing adu thabak to onthoknaba ultimatum amaga loinana khanganki adubu demand sing adugi manungda ahum thabak ta onthorok labanina IDP singna changsilamba state in protest ki khongjang adu matam kharani gi oina suspend tawre demand ahum adusu tha gi asigi manungda thabak to onthoktrabadi hena kanba khongjang changsilagani hari Chuchampur Kangpopi amasung Technopal Chandel Chuchampur Road asi double lane semderbadi political solution amata purakpa ngamloi haina phongdorakli Haukiba chahi lisingani kolhumdoigi me ahumdagi state asida kuki amasung maitei anigi marakta kangnoki irang thoklakhiba asina maram oiraga kuki community sing tampak lam phauruga chaliba national highway sing asida chachok sasin yadaba maru oina pot puthok pusin yadaba asina kuki miyam khamthena awaba mayok nare maram asina masigi alternative route ama oina semliba Chuchampur Kangpopi amasung Technopal Chandel Chuchampur lambi asi central government ki maikhedegi double lane oina semdrabadi makhal amatagi political solution amata purokpa ngamloi haina kuki organization for human rights trust ki maikedi phongdorakli organization asigi maikedi phongdokli bana kuki singna alternative highway route ama oina Chuchampur Kangpopi amasung Technopal Chuchampur road sembagi thabak chathariba asida maitei singi maikedi ayet apan piriba asi yaningde thawong asi yamna chumdaba amasung double standard oiba thawongni handa New Delhi da maitegi civil body singna Ministry of Home Affairs ki officers singa warisana kiba aduda kangluki irang asina maram oiraga kuki zo drive population gi alternative lifeline oina lambi sing asi sembagi thabak chathariba asi thingnaba pukhalaliba wafam asi yaningde maitei group singi maikedi tribal miyam gi constitutional right amasung basic survival sing asi karimakta khangjinadana leithokpa asi yaningde national highway sing asi maitai singna tariba mafam sing fauraga chatpana kuki singi oina yamna khudong thiningai oiba mafamni nomagi tangai fadana changba potlam sing yauna life saving medicine sing lambi asi fauraga chatnaba honabada apanba kaya pi lenga ki maiketi ki matik chaba security natraga alternative arrangement kaya tawrabasu madugi kanaba phangde lambi asi sarkar dagi makhal amatagi financial amadi logistical oiba mateng amata yaudana miyamgi
donation amasung volunteer Singgi support ka lunana semani lambi asibu semada athingba piba habasi Indian Constitution gi Article 21 violate tawbani nomagi tangai fadaba polam sing pusinbada athingba piba habasi unconstitutional amadi immoral abat thawongni habasi Bharat Sarkar na khanglibani maram aduna hariba alternative hariba asi double lane oina semba loishindrabadi makhal amatagi political solution natraga peace talk chathaba oithokloi maram aduna Bharat Sarkar gi makedegi alternative highway asi double lane gi thakta semba loishingadabani hairi paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu aroibada maroiba pau amuka hana pizari lenga ki aron athok ngakna chanaba mari leinaba official singda GAD na cheksin warol pikhrei MHA na kuki gi luchingba singa ahumlak suba oina wari sanakhre Indo Myanmar Borderda rival chain resistance group Singgi Marakta Akanba Maongda Khut Thoknakhre matang asida Loyalam E-PAO na namitangi pau bibil lazare tabiri ba khutimapu amuka hana kurumjani